ꯑꯩ ꯍꯥꯏꯒꯦ ꯇꯧ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯃꯕꯥꯏ ꯑꯃ ꯃꯁꯦꯜ ꯑꯃꯅ ꯍꯦꯛ ꯎꯕ ꯇꯥꯔꯗꯤ ꯃꯁꯦꯟꯗꯨꯅ ꯃꯕꯥꯏꯗꯨꯗ ꯀꯩꯗꯧꯕ ꯇꯥꯏ ꯈꯨꯔꯨꯝꯕ ꯇꯥꯏ ꯆꯨꯝꯃꯤꯅ ꯈꯨꯔꯨꯝꯖꯔꯤ ꯚꯥꯏ ꯌꯥꯔꯦ 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 ꯍꯧꯒꯠꯂꯣ ꯑꯃꯁꯤꯗꯤ ꯏꯁꯇꯦꯠ ꯍꯨꯠ ꯐꯪꯉꯦꯅ ꯁꯣꯝꯗꯩ ꯊꯣꯛꯇꯅ ꯅꯣꯛꯇꯅ ꯂꯩꯔꯤꯁꯦ ꯅꯪ ꯈꯨꯕꯥꯛ ꯆꯥꯅꯤꯅ ꯂꯥꯟꯖꯔꯦ ꯇꯥꯆꯧ ꯌꯥꯗꯦ ꯌꯥꯗꯦ ꯏꯕꯨꯡ ꯀꯔꯤꯝꯇ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯂꯩꯇꯦ ꯁ꯭ꯋꯥꯏꯡ ꯑꯣꯏꯅ ꯅꯈꯣꯏꯅꯤ ꯅꯤꯡꯕ ꯊꯨꯡꯖꯔꯣ 이마나 떠오리세 낭수 마땀맘다디 강가니 마마 마빠는 형이제 마자 챙기다 먹다니니 마자 챙두기 마렵다 통 많아다봐 그땅 미만하다봐 쏟다봐 마야럭보다 마마 마빠는 그야게 마띠 와보게 해보지 낭수나 자 마야 마마 보이 보이붕아 야우다바디 오이신 그땅 쏟다봐 마야럭보다 이마 이빠는 와보도 치워리거든 낭마 땀두다 쏘이드는 강가니 보이 ꯑꯩꯈꯣꯏꯅ ꯋꯥꯅ ꯇꯥꯜꯂꯒ ꯃꯣꯏꯗ ꯁꯨꯝ ꯀꯠꯄꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯉꯝꯖꯗ꯭ꯔꯦ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯑꯩꯈꯣꯏ ꯂꯣꯏ ꯄꯤꯅꯤꯌꯦ ꯁꯤꯗ ꯂꯩꯔꯣ ꯍꯥꯏꯗꯅ ꯀꯩꯅꯣ ꯈꯪꯗꯦ ꯁꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯇꯜꯂꯤꯗ 이자 돈바 이돈 돈바두나 짜보이 짜다보이 미기 사진 쳐야다 납두나 땅두나 레이라가 이마는 낭리 몬도 못땡 마탁시다 야원 야따 레이더리바 마두디 이마가 모이붕어 나리용 카키나 나온 수나 놈나 마라이 박시다 이 수나 누가이박이 맘이 뭐 담비드르바 나오지 나는 그 땅 마땡 빠비바 서갓 비바이제 과이득이 짜오바 다른만이 ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯇꯥꯗ हुस व्यवहार सिदी सब जुंगी को लवाई की शमसे कई नंदी अस साथी नंदी थिजल में है नंग ले शारिंगे तो फंसे बतो तना पदना फिल्म मिस्टर का माला का नंग के फंसे बतो कई नंग अच्छी दिया अस याद रहे नंदी नेवा का अमात फंग रहे ꯃꯇꯝꯒꯤ ꯌꯥꯎꯜ ꯍꯥꯏꯕꯗꯨꯅꯤꯗ ꯇꯥꯗ